Luộc cũng luộc cái Pasta đi. Pagre. Hi, pasta đi. Hay bikina. Comment para o pare. Ay la hay ba. Hoy ba. Antok kan silindaran dami sa luba. Manam nami. Tata jalo ik phone mo. Oh, tata. Atok pa siya. Ako'y ngasi arambay sanggabat tayo wasaksu kanna lohori. Oh, arambay tengkol na jay pare. Hena thona hapa orasanu MEETEI nong sasing buthagat sari. Nunese imaga chap mani hay ba tawre mo. Ay nene mamagi photo ram ta thammu amta yengjage ha. Magi photo leitanabu kamaina hapu han photo bu hojo di kapa jairu photo bu. Hoji kapa ga hoji dum hapa jai. Bike ni la kai no ba. School chakhi halaktri. Nang mama school ojaro. Nang na satra waraga school tam hoda ka hoda na. Mama no ina kale ba. Ya. Kenang nam thalu ri. Oh, ja. Thank you. Subscribe my channel. Please. Anand Solanki, hi. Hi Anand. कहाँ से हो आप? नो इंस्टाग्राम पे नहीं हूँ. यूट्यूब में. प्लीज़ लाइक सब्सक्राइब कीजिएगा. थैंक यू आने के लिए मेरी लाइफ में. मैं असम से हूँ. हंगाम थोंग बसारे हंगाम गंगा मुकांगागा. थैंक यू.
Show your face beautiful. No, I'm not face beautiful. Very old woman. Yes, you are beautiful. No, no. Dine, se chaba yam. ꯉꯥꯎꯖꯕꯩꯅꯦ ꯆꯥ ꯅꯠꯇ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕꯨ ꯍꯥꯏꯕ ꯅꯣ ꯁꯤꯗ ꯀꯅꯥꯅ ꯍꯥꯏꯕꯤꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯆꯥ ꯅꯠꯇ꯭ꯔꯗꯤ ꯂꯩ ꯉꯝꯗꯕ ꯆꯥ ꯃꯥ ꯍꯥꯏꯔꯦ ꯌꯦꯡꯉꯣꯕ ꯃꯨꯍꯜꯂꯁꯤꯔ ꯈꯪꯗꯦ ꯑꯩꯕꯨ ꯆꯥ ꯅꯠꯇ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦ ꯀꯥꯏꯅ ꯀꯅꯥ ꯍꯥꯏꯕꯤꯅꯣꯕ हस्बैंड कहाँ गया आपके हस्बैंड है अभी एक काम में जाने वाले हैं शर्ट पैंट लगा रही है ममा सिस्टर ऐसु लाए लाओ लाओ ꯑꯇꯩꯗꯤ ꯀꯃꯦꯟ ꯑꯝꯇ ꯏꯔꯛꯇꯦ ꯃꯃꯥꯒ ꯕꯤꯀꯦ ꯈꯛꯇ ꯉꯥꯏꯔꯦ ꯂꯥꯏꯛ ꯗꯥꯟ ꯃꯃꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯃꯃꯥ ꯁ꯭ꯀꯨꯜ ꯆꯠꯈꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯏ ꯃꯃꯥꯗꯣ ꯁ꯭ꯀꯨꯜ ꯑꯣꯖꯥꯔꯥ ꯍꯥꯏꯕꯅꯦ अदैदी नोरबू टीचरिंग सिलचर कहाँ से हो मैम सिलचर रोंगपुर से हूँ आपको पता है रोंगपुर ममाना और ꯉꯥ ꯊꯣꯡꯕ ꯏꯔꯣꯟꯕ ꯑꯣ ꯍꯥꯎꯔꯅꯤꯕꯣ ꯃꯃꯥ ꯕꯤꯀꯦꯅ ꯍꯥꯏꯕ ꯍꯣꯏ ꯃꯥꯅꯦ ꯍꯥꯏꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯖꯥꯅꯦ ꯅꯦꯃꯦ ꯑꯁ ꯑꯣ ꯑꯣ ꯑꯩꯅ ꯈꯪꯖꯕ꯭ꯔꯗꯣ ꯅꯍꯥꯟꯈꯩ ꯍꯥꯏꯁꯨ ꯍꯥꯏꯗꯅ अदैदी आनंद सोना शो योर फेस ब्यूटीफुल ओके ओके लाइक कीजिएगा थोड़ी देर बाद दिखाऊंगी अदैदी अरे मीनिंग सिथौ मरम मोख्रेदा मरम मोक्पम चंगजरए फरे मरम मोक्पे नंग सब्सक्राइब तो सलाम खंबो मिन अदैदी भबंदा ꯃꯌꯥꯡ ꯂꯝꯕꯝ ꯅꯣꯏ ꯅꯄꯥ ꯑꯣ 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 ꯅꯣꯏ ꯅꯄꯥ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯗꯨꯏ ꯃꯃꯥꯅ ꯍꯥꯏꯕ ꯕꯤꯀꯦ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯈ꯭ꯔꯕꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯗꯤ ꯅꯪꯒꯤ ꯕꯣꯔꯣꯏ ꯑꯆꯥꯔꯒꯤ ꯚꯤꯗꯤꯑꯣꯗꯒ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯗꯨ ꯌꯦꯡꯉꯤ ꯀꯥꯏꯅ ꯃꯤꯅꯤꯡ ꯁꯤꯊꯧ ꯑꯗꯒꯤ ꯕꯤꯀꯦꯅ ꯍꯥꯏꯕ instead of saying show your face go to her channel and you will see that's right ꯑꯗꯨꯒꯩꯗꯤ ꯕꯤꯀꯦꯅ ꯍꯣꯏ ꯒꯣꯕꯤ ꯕꯣꯔꯥꯗꯣ ꯇꯤꯟ ꯌꯣꯠꯂꯦꯍꯦ ꯌꯥ ꯃꯃꯥꯒꯤ ꯒꯣꯕꯤ ꯕꯣꯔꯥ ꯇꯧꯈ꯭ꯔꯕꯣ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯑꯅꯟꯠ ꯍꯦꯜꯂꯣ ꯃꯣꯏꯁꯦ ꯕ꯭ꯂꯨ ꯄꯤꯁꯜꯂꯨꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯀꯩꯅꯣ ꯇꯜꯂꯕ ꯑꯩꯅ अदैदी कुछ का कह रही हो हाँ थोड़ी देर बाद दिखाऊंगी ना
ꯑꯅꯟꯅ ꯍꯦꯜꯂꯣ ꯃꯃꯥꯁ ꯀꯤꯠꯆꯟ ꯍꯥꯏꯔꯗꯣ ꯑꯗꯨꯗꯤ ꯂꯦꯟ ꯒꯣꯡꯒꯝ ꯅꯨꯡ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ ꯕꯤꯀꯦꯅ ꯍꯥꯏꯕ आनंद सोलंकी ओके ब्यूटीफुल आंटी बुलाओ आंटी आनंद आंटी बुलाओ या फिर भाभी या फिर दीदी ऐसा बुलाओ हाँ एसपी पोयम ब्लॉग्स हाय सिस हाय हाय एसपी कैसे हो खाना खा लिया क्या लाइक डन थैंक यू कदाइनो अनु सिंह आइना अमखक थोरमगा मांगरे मा कमे इनिंग लेने हाँ खा लिया खाया आपने खाया हाँ खा लिया बीके हाय एसपी बीके हाय बोल रहे हैं बीके बीके प्लीज सपोर्ट मी हाय बीके तो बीरो सपोर्ट तो बीरो ओके बोला बीके ने बट दीदी आई डोंट नो बंगाली मैं बोलूँगी ना बंगाली ना थे मुझे असमिस ना ममाना join me please आनंद रिटर्न श्योर आनंद का जगह बहंगे बीके असमिस हूँ असमिस हूँ मैं आई डोंट नो असमिस सब्सक्राइब तो भी करो और सपोर्ट फुल सपोर्ट कह के लिख दो असमिस लिखने की कोई ज़रूरत नहीं है ना है कि नहीं एसपी असमिस मालूम नहीं है तो लिखने की ज़रूरत नहीं है वन प्लस व्हाट इज़ दिस चैनल अबाउट दिस इज़ मोटिवेशन चैनल प्लीज़ लाइक सब्सक्राइब थैंक यू फॉर joining my live stream ओके आई विल सपोर्ट यू बीके ने बोला सपोर्ट यू एसपी पोएम ब्लॉग को ममाना एगी हाउबी लेरकनी कई लॉलीपॉप लेक्तोइरा नुपी जे तौबिरबो बीके एसपी पोएम से आइसक्रीम लेरक्तोइरा चॉकलेट लेरक्तोइरा हाइदो अइना हयेंग चावरगा लाइरिक यामना हैरगा एरोप्लेन थौबा ओइगेको हाइतार हाय जेते हाउ नुसी पंथुंग हाय चak चारबो नोय चारमनी दंग साइना ngana चारमदो माले पोएम वीडियो बिना देखे आ गई बीके तौरबो कइनो बीके वीडियो दो ngahaktang yengबेगा कमेंट am खै बिरमो दुइदि कन तौरेदना वीडियो देख के थोड़ी
आधा तक शायद, थोड़ा आधा तक देख के कमेंट कर दो ना, ठीक है। नुꯡꯁꯤ ꯄꯟꯊꯨꯡꯅꯕ ꯆꯦ ꯇꯦꯁ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯨꯡꯉꯥꯏꯔꯤꯌꯦ, ꯅꯨꯡꯉꯥꯏꯔꯤ꯫ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ? ꯀꯔꯝ ꯇꯧꯔꯤ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯈꯪꯗꯦ ꯃꯅꯤꯄꯨꯔꯁꯦ ꯑꯃ ꯂꯣꯏꯔ ꯑꯃ ꯂꯣꯏꯔ ꯑꯃ ꯁꯨꯝ ꯂꯥꯟꯁꯦ꯫ ꯕꯤꯀꯦ ꯀꯔꯤ ꯏꯔꯝꯗꯅ ꯃꯨꯊꯠꯈ꯭ꯔꯦ? ꯅꯨꯡꯁꯤ ꯍꯥꯏ ꯍꯥꯏꯌꯦ ꯇꯣ ꯅꯨꯄꯤꯁꯤꯅ, हाय एसपी जी। और बीके ने, एसपी मैं हिंदी थोड़ी जानती हूँ। तो थोड़ी जानती हूँ तो कमेंट लिख दिया क्या बीके? कमेंट छोड़ दिया क्या? नुंगाइरिये ऐसु अदुम चे। ओ ओ ओ ओ एसपी पोयमना नुंसी प्लीज ज्वाइन करो मुझे। नुपीसिना कौरे अदु नुंसी पंथुंगदा। बीके ना, नहीं मैं हिंदी नहीं जानती हूँ, थोड़ा भी जानती हूँ। तवई ओके एसपी जी। नुपीसे कना पीसिरा ब्लू पीसिरा इबो? नुपी अमा हो हो नो 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 नो। ये एसपी जी ममा हिंदी ओजाने, बाबा मणिपुरी मीडियम ओजाने है। ओ ओ मणिपुरी मीडियम है एम एम आई से। एसपी ने बोला मैं भी फुल वॉच के साथ नुंसी आपको रिटर्न करूँगी। अरे को हाँ हाँ ज़रूर करेंगे। मिट्टी मयेक हाइबने ओ मिट्टी मयेक हाइबने ओ ओ अस थवाई चाहिएदा नेने से एम एम दबु मणिपुर मिट्टी कनो का हाइजल्लेबा मिट्टी मयेक ब्रेन कईनोम तौरे हे कहाय इसिंग थक्सलू अददी लवाइदा इसिंग थोमो ममा ऑन ममा नंग सी नुपीसिगा जॉइन लेब्रो एसपी ऐसे ओ लई सिस्टर ओ आई फोटो थमके हाइब्रो थमो ममा गिरो थमोदा तल्ली का जो हाइरी ngahaktam ju thamu kaino
ꯃꯃꯥꯏ ꯐꯣꯇꯣꯗꯣ ꯌꯦꯡꯒꯦ. ꯑꯩꯒꯤ ꯍꯥꯏꯔꯣ ꯁꯤꯁꯇꯔ ꯍꯥꯏꯕ. ꯑꯣ ꯃꯥꯂꯦꯝ ꯂꯥꯛꯑꯦ. ꯂꯥꯏꯛ ꯗꯟ. ꯊꯥꯒꯠꯆꯔꯤ ꯃꯥꯂꯦꯝ. ꯃꯥꯂꯦꯝ ꯉꯁꯥꯏꯒꯤ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ? ꯃꯥꯂꯦꯝ ꯋꯦꯜꯀꯝ ꯍꯥꯏꯔꯦꯀꯣ ꯕꯤꯀꯦꯅ ꯃꯃꯥꯅ ꯍꯥꯏꯕ. ꯀꯔꯤ ꯃꯊꯦꯜꯅꯣ ꯁꯤꯁꯇꯔ? ꯑꯩꯗꯤ ꯍꯪꯒꯥꯝꯒ ꯀꯩꯅꯣꯒ ꯃꯨꯀ ꯉꯥꯒ ꯊꯣꯡꯉꯤ. ꯑꯗꯨꯒꯅꯦ ꯃꯨꯂꯥ ꯑꯍꯤꯡꯕꯗꯨꯒ ꯇꯧꯔ ꯑꯥꯂꯨꯒ ꯃꯦꯠꯁꯜꯂꯦ. ꯕꯤꯀꯦꯅ ꯍꯥꯏꯕ ꯀꯦꯄꯤꯇꯦꯜꯗꯗꯤ ꯑꯃꯨꯛ ꯏꯔꯛꯀꯅꯨ ꯍꯥꯏꯒꯅꯤ. ꯕꯤꯀꯦ ꯍꯥꯏꯌꯦ ꯀꯦꯄꯤꯇꯦꯜꯗ ꯏꯔꯛꯀꯅꯨ ꯍꯥꯏꯌꯦ. ꯃꯃꯥꯟꯅꯕ ꯁꯤꯁꯇꯔ ꯃꯣꯅꯣ ꯑꯣꯏꯔꯕꯣ? ꯍꯦꯛ ꯂꯥꯏꯞ ꯊꯥꯔꯒ 50% ꯍꯥꯏꯁꯦ. ꯑꯣꯏꯔꯦꯗ ꯑꯩꯗꯤ ꯀꯨꯏꯔꯦ. ꯊꯥ 3-4 ꯁꯨꯔꯦ. ꯑꯩꯗꯤ ꯃꯥꯂꯦꯝꯅ ꯍꯥꯏꯕ ꯊꯕꯛ ꯍꯪꯗ꯭ꯔꯦ. ꯊꯕꯛ ꯁꯪꯗ꯭ꯔꯦ ꯍꯥꯏꯔ ꯃꯥꯂꯦꯝ. ꯑꯩꯗꯤ ꯃꯥꯂꯦꯝꯁꯦ ꯖꯒꯣꯏ ꯁꯥꯖꯤꯜꯂꯛꯑꯦ. ꯃꯥꯂꯦꯝ ꯕꯤꯀꯦꯅ ꯍꯥꯏꯕ ꯃꯃꯥꯁꯨ ꯎꯠꯂꯣꯏ ꯑꯩꯁꯨ ꯎꯠꯂꯣꯏ. ꯎꯠꯀꯅꯨ. ꯌꯥꯝ ꯎꯠꯅꯤꯡꯗ꯭ꯔꯗꯤ ꯎꯠꯀꯅꯨ. ꯑꯗꯨ ꯃꯃꯥꯅ ꯑꯣ ꯍꯥꯏꯔꯦ. ꯇꯅꯨ ꯂꯥꯛꯑꯦ. 6 ꯂꯥꯏꯛ. ꯆꯦ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ. ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯀꯥꯞꯁꯜꯂꯒ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤꯃꯤ. ꯑꯗꯩꯗꯤ ꯃꯥꯂꯦꯝꯅ ꯍꯣꯏ ꯍꯥꯏꯔꯦꯀꯣ. ꯇꯅꯨꯅ ꯇꯣꯕꯤ ꯆꯥꯛ ꯆꯥꯔꯕ. ꯅꯣꯏ ꯌꯥꯝ ꯇꯣꯕꯤ ꯇꯣꯔꯥꯡ ꯍꯥꯏꯅ ꯍꯥꯏꯅꯩꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯍꯥꯏꯗꯤ ꯃꯣꯏ ꯌꯨꯝꯒꯤ ꯃꯤꯡꯂ ꯀꯔꯤꯅꯣꯕ? ꯈꯪꯅꯕ꯭ꯔꯕ ꯅꯣꯏ ꯍꯥꯟꯅꯗꯒꯤ? ꯃꯃꯥꯅ ꯇꯅꯨ ꯍꯥꯏꯅ ꯀꯧꯔꯛꯑꯦ. ꯑꯗꯨꯒꯩꯗꯤ ꯆꯥꯔꯦ ꯍꯧꯖꯤꯛ ꯇꯅꯨ ꯍꯥꯏꯔꯦ ꯇꯅꯨꯅ. ꯑꯗꯩꯗꯤ ꯇꯅꯨꯅ ꯇꯣꯕꯤꯒ ꯆꯦꯒ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯇꯣꯕꯤꯒꯤꯗꯣ ꯇꯣꯕꯤ ꯈꯨꯝꯃꯛꯑꯣ. ꯑꯩꯒꯤꯗꯨꯅ ꯑꯩ ꯍꯪꯒꯥꯝꯒ ꯃꯨꯀ ꯉꯥꯒ ꯆꯥꯔꯦ ꯊꯣꯡꯕ. ꯃꯥꯂꯦꯝꯅ ꯁꯤꯡ ꯇꯅꯨ ꯁꯥꯕꯗꯥꯟ. ꯏꯃꯥꯏꯄꯦꯝꯃ. ꯁꯤꯡ ꯇꯅꯨ ꯁꯥꯕꯗꯥꯟ. ꯑꯩ ꯁꯤꯡ ꯈꯥꯏꯔꯤ ꯀꯩ ꯍꯥꯏꯔꯛꯇꯣꯏꯕ ꯈꯜꯂꯨꯔꯦ. ꯑꯗꯨꯗꯩꯗꯤ ꯇꯅꯨꯅ ꯇꯣꯕꯤꯁꯦ ꯃꯃꯥꯁꯤꯅꯤ. ꯍꯣꯏ ꯃꯃꯥꯁꯤꯗ ꯇꯣꯕꯤ ꯀꯧꯋꯦ ꯉꯔꯥꯡꯁꯨ ꯀꯅꯥꯅꯣꯝꯅ ꯀꯧꯋꯦꯕ. ꯑꯗꯨ ꯀꯃꯥꯏꯅ ꯅꯣꯏꯅ ꯊꯣꯜꯂꯤꯔꯥ ꯃꯥꯏ ꯌꯨꯝꯒꯤ ꯃꯤꯡꯂ ꯀꯔꯤꯅꯣꯕ? ꯃꯃꯥꯅ ꯉꯥ ꯊꯣꯡꯉꯦ ꯑꯃ ꯏꯔꯣꯜꯂꯤ. ꯕꯤꯀꯦꯅ ꯍꯥꯏꯕ ꯍꯪꯒꯥꯝꯒ ꯁ꯭ꯋꯥꯟꯒ ꯍꯥꯏꯔꯣ ꯀꯩꯅꯣ? ꯅꯠꯇꯦ ꯃꯨꯀ ꯉꯥꯒ. ꯃꯨꯀ ꯉꯥ ꯍꯥꯏꯔꯣ ꯈꯪꯗ꯭ꯔꯣ? ꯍꯪꯒꯥꯝꯒ ꯃꯨꯛꯀ ꯉꯥ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯀꯅꯥꯡꯗꯣ. ꯇꯅꯨꯅ ꯍꯥꯏꯕ ꯆꯥ ꯂꯣꯟꯕꯗ ꯁꯤꯡ ꯍꯥꯞꯇꯦꯀꯣ. ꯁꯤꯡ ꯍꯥꯞꯇꯦꯀꯣ ꯍꯥꯏ. ꯑꯗꯨ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯣ ꯁꯣꯔꯤ ꯃꯤꯁ ꯑꯣꯏꯔꯦ. ꯃꯅꯤꯄꯨꯔꯗꯗꯤ ꯉꯥꯅꯨꯒꯁꯨ ꯌꯥꯝ ꯆꯥꯅꯩꯀꯣ. ꯑꯗꯩ ꯑꯃꯅ ꯀꯅꯥꯅꯣꯝꯅ ꯃꯃꯥꯗꯅ ꯇꯣꯕꯤ ꯍꯥꯏꯔꯦ. ꯑꯃꯗꯅ ꯀꯅꯥꯅꯣꯝꯗꯁꯨ ꯀꯩꯅꯣꯝ ꯍꯥꯏꯅ ꯀꯧꯅꯕꯅꯤ ꯅꯣꯏꯅ. ꯀꯩꯅꯣꯝ ꯍꯥꯏꯅꯕꯅꯤ ꯀꯥꯎꯔꯦ. ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯣ ꯃꯥꯡꯈ꯭ꯔꯦ. ꯑꯩꯁꯨ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯍꯩꯇ꯭ꯔ ꯃꯥꯜꯂꯦ. ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ ꯃꯥꯜꯂꯦ. ꯕꯥꯊꯣꯏ ꯑꯗꯨꯅ ꯀꯅꯥꯅꯣ? ꯕꯥꯊꯣꯏꯗꯣ ꯀꯅꯥꯅꯣꯝꯅ ꯑꯣꯏꯕꯗꯣ. ꯇꯣꯕꯤ ꯕꯥꯊꯣꯏ ꯀꯥꯏꯅ ꯇꯧꯅꯕꯗꯣ. ꯑꯗꯨ ꯀꯅꯥꯅꯣꯕ? ꯕꯤꯀꯦꯅ ꯁꯥꯃꯨꯃꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯁꯥꯃꯨꯃꯥ ꯍꯟꯗꯛ ꯂꯥꯛꯇ꯭ꯔꯦ. ꯍꯟꯗꯛ ꯂꯤꯂꯣꯡꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇꯨꯒꯁꯨ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ. ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤ ꯑꯣꯏꯅꯔꯕꯁꯨ ꯈꯪꯗꯦ. ꯃꯥ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯪꯗ꯭ꯔꯦꯕ.
ꯑꯣꯏꯅꯥꯝꯅꯤ ꯑꯣ ꯑꯣꯏꯅꯥꯝꯁꯤꯅ ꯕꯥꯊꯣꯏ ꯑꯣꯏꯔꯤꯕ ꯀꯩꯒꯤꯅꯣ ꯑꯗꯨꯕꯨ ꯕꯥꯊꯣꯏ ꯇꯣꯕꯤ ꯀꯔꯤ ꯃꯔꯝꯅꯣ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯇꯣꯕꯤ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯇꯣꯕꯤꯇꯅ ꯀꯧꯏꯔꯣ ꯑꯣꯏꯅꯥꯝꯗ ꯕꯥꯊꯣꯏ ꯍꯥꯏꯅ ꯑꯃ ꯑꯗꯩꯗꯤ ꯃꯦꯠꯇꯦꯅꯁꯨ ꯀꯧꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯇꯣꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯇꯣꯕꯤ ꯊꯣꯛꯂꯛꯑꯦꯗꯣ ꯑꯣꯏꯅꯥꯝꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯁꯤꯁꯇꯔ ꯏꯅꯥꯎ ꯍꯥꯏꯗꯤ ꯄꯣꯛꯃꯤꯟꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯆꯨꯝꯅꯒꯤ ꯃꯔꯤ ꯃꯇꯥꯔꯣ ꯁꯥꯒꯩꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯣꯛꯃꯤꯟꯅꯕ꯭ꯔꯥ ꯑꯗꯨꯒꯩ ꯇꯅꯨꯅ ꯍꯥꯏꯕ ꯇꯅꯨꯒ ꯑꯣꯏꯅꯥꯝꯒꯅ ꯅꯤ ꯑꯩꯈꯣꯏ ꯇꯣꯕꯤꯅꯤ ꯇꯣꯅꯨꯒ ꯑꯣꯏꯅꯥꯝꯒꯅꯅꯤ ꯑꯩꯈꯣꯏ ꯇꯣꯕꯤꯅꯤ ꯑꯣ ꯑꯣ ꯀꯀꯥꯒꯤ ꯃꯆꯥꯅꯤ ꯑꯣ 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 ꯃꯃꯥꯁꯨ ꯑꯩꯈꯣꯏ ꯀꯁꯥꯔꯔꯣꯝꯒꯤꯅꯦꯗꯥꯏ ꯎꯝ ꯃꯔꯤ ꯃꯇꯥ ꯉꯥꯛꯇꯅꯤꯅꯦ ꯊꯤꯒꯠꯂꯨꯔꯗꯤ ꯃꯃꯥꯅ ꯀꯩ ꯁꯥꯒꯩꯅꯣ ꯑꯗꯩ ꯇꯅꯨ ꯍꯣꯏꯒꯤꯅ ꯀꯩ ꯁꯥꯒꯩꯅꯣ ꯇꯅꯨꯅ ꯍꯥꯏꯕ ꯀꯧꯔꯤ ꯆꯦ ꯇꯣꯕꯤ ꯍꯥꯏꯅ ꯑꯣ ꯆꯦꯇꯣꯕꯤ ꯆꯦꯇꯣꯕꯤ ꯑꯅ ꯕꯤꯀꯦꯟ ꯍꯥꯏꯕ ꯑꯗꯣ ꯅꯦꯅꯦ ꯊꯥꯖꯔꯕ ꯍꯥꯏꯕꯅꯦ ꯊꯥꯖꯔꯦ ꯊꯥꯖ ꯇꯥꯕꯅꯤ ꯈꯪꯗ꯭ꯔꯦ ꯀꯨꯏꯔꯦ ꯇꯈꯦꯜ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯀꯔꯤ ꯑꯁꯨꯛ ꯀꯨꯏꯔꯤꯃꯣ ꯆꯣꯡꯊꯣꯔꯛꯄꯗ ꯑꯝꯇ ꯍꯥꯏꯌꯨ ꯌꯦꯡꯒꯦ ꯑꯗꯩ ꯇꯅꯨꯅ ꯍꯥꯏꯕ ꯑꯣ ꯇꯣꯕꯤ ꯍꯥꯏꯁꯤꯅꯤ ꯑꯗꯩꯗꯤ ꯃꯃꯥꯅ ꯇꯣꯕꯤ ꯆꯦ ꯇꯣꯝꯕꯤ ꯍꯥꯏꯅꯤ ꯑꯣ ꯑꯩꯈꯣꯏ ꯆꯦꯇꯣꯝꯕꯤ 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 ꯍꯥꯏꯕꯒꯨꯝꯕꯅꯦꯕ ꯑꯗꯩꯗꯤ ꯇꯅꯨꯅ ꯍꯥꯏꯕ ꯑꯣꯏ ꯂꯥꯛꯂꯦ ꯍꯥꯏꯁꯤꯅꯤ ꯀꯪꯂꯥꯕꯝ ꯔꯥꯃꯦꯁꯣꯔ ꯁꯦꯚꯦꯟ ꯂꯥꯏꯠ ꯗꯥꯟ ꯃꯑꯣꯡ ꯃꯑꯣꯡ ꯂꯥꯛꯑꯝꯃꯤꯅꯦ ꯔꯥꯃꯦꯁꯣꯔ ꯀꯩꯅꯣꯅ ꯀꯛꯊꯠꯈ꯭ꯔꯦ ꯃꯣꯏꯅ ꯃꯆꯤꯟ ꯊꯤꯕ ꯀꯥꯡꯕꯨꯗꯣ ꯌꯥꯝ ꯂꯥꯛꯑꯝꯃꯦꯕ ꯑꯗꯩꯗꯤ ꯇꯈꯦꯜꯅ ꯍꯥꯏꯕ ꯄꯦꯟꯖꯩꯗ ꯆꯪꯉꯨꯕꯗꯩ ꯊꯣꯛꯂꯛꯄ ꯌꯥꯗꯅ ꯂꯩꯔꯨꯔꯦ ꯑꯣ ꯒ꯭ꯔꯍꯣꯟ ꯂꯥꯛꯆꯔꯨꯔꯕ ꯑꯩꯈꯣꯏꯗꯤ ꯒ꯭ꯔꯍꯣꯟ ꯂꯥꯛꯄ ꯀꯧꯏ ꯆꯪꯉꯨꯔ ꯊꯣꯛꯂꯛ ꯉꯝꯗꯕꯁꯦ ꯑꯗꯩ ꯃꯃꯥ ꯆꯤꯆꯦꯅ ꯍꯣꯏ ꯍꯥꯏꯔꯦꯕ ꯑꯗꯩ ꯇꯈꯦꯜꯅ ꯍꯥꯏꯕ ꯀꯅꯥꯝ ꯂꯩꯇꯦ ꯑꯩ ꯏꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯤꯔꯕ ꯑꯣ 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 ꯑꯩꯉꯣꯟꯗꯁꯨ ꯂꯩꯕꯤꯔꯣ ꯅꯨꯡꯉꯥꯏꯇꯦꯅ ꯅꯪꯒꯤ ꯄꯨꯡ 3:30 ꯂꯩꯅꯕ ꯑꯗꯩ ꯕꯤꯀꯦꯟ ꯍꯥꯏꯕ ꯗꯥ ꯇꯈꯦꯜ ꯍꯥꯏꯁꯤꯅꯤ ꯈꯨꯔꯥ ꯇꯈꯦꯜ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯇꯈꯦꯜꯅ ꯃꯃꯥ ꯍꯥꯏꯔꯦꯀꯣ ꯑꯗꯩꯗꯤ ꯇꯅꯨꯅ ꯇꯣꯕꯤ ꯍꯟꯗꯛ ꯄꯤꯡꯀꯤ ꯎꯈꯤꯗꯔꯦ ꯂꯩꯇ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯄꯤꯡꯀꯤꯗꯣ ꯅꯍꯥꯟ ꯀꯩꯅꯣ ꯑꯣꯟꯊꯣꯛꯑꯦ ꯍꯥꯏꯗꯥꯏꯅꯦ ꯄꯤ ꯗꯥꯏꯔꯤ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯑꯃ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯌꯨꯇꯨꯞ ꯐꯦꯃꯤꯂꯤ ꯑꯦꯛꯁꯕꯣꯠ ꯃꯔꯝ ꯃꯣꯛꯄꯅ ꯒꯦꯠ ꯑꯥꯎꯠ ꯐ꯭ꯔꯣꯝ ꯍꯤꯌꯔ ꯒꯦꯠ ꯑꯥꯎꯠ ꯐ꯭ꯔꯣꯝ ꯍꯤꯌꯔ ꯌꯨꯇꯨꯞ ꯐ꯭ꯔꯦꯡꯀꯤ ꯕꯤꯀꯦꯅ ꯑꯩꯗꯤ ꯇꯈꯦꯜꯁꯦ ꯅꯨꯄꯥ ꯃꯥꯜꯂꯨꯔꯦ ꯍꯥꯏꯕ ꯑꯣ ꯑꯣ ꯑꯗꯩꯗꯤ ꯇꯈꯦꯜꯅ ꯄꯨꯄꯨ ꯇꯈꯦꯜ ꯍꯥꯏꯌꯨ ꯍꯥꯏꯁꯤꯅꯦ ꯄꯨꯄꯨ ꯇꯈꯦꯜ ꯍꯥꯏꯌꯨ ꯍꯥꯏ ꯀꯪꯂꯥꯕꯝꯅ ꯕꯤꯀꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯕꯤꯀꯦ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯀꯪꯂꯥꯕꯝ ꯔꯥꯃꯦꯁꯣꯔꯁꯨ ꯇꯧꯁꯟꯕꯤꯔꯣ ꯇꯧꯁꯟꯕꯤꯔꯣ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯤꯗꯗꯤ ꯇꯧꯕ ꯌꯥꯗꯦꯀꯣ ꯃꯥꯒꯤ ꯒꯣꯇꯨ ꯆꯦꯅꯦꯜꯗꯨꯗ ꯆꯪꯈ꯭ꯔꯒ ꯚꯤꯗꯤꯑꯣ ꯂꯩꯇ꯭ꯔꯥ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯂꯩꯗ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯣ ꯚꯤꯗꯤꯑꯣ ꯍꯧꯒꯠꯄꯗ ꯀꯃꯦꯟ ꯑꯃ ꯁꯥꯡꯅ ꯏꯕ ꯂꯣꯏꯔꯒ ꯀꯣꯟꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯒꯗꯕ ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯄꯤꯡꯀꯤꯗꯣ ꯃꯣꯏꯒꯤ ꯄꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯣ ꯏꯃꯥ ꯑꯗꯩꯗꯤ ꯇꯅꯨ ꯁꯤꯡꯍꯣꯅ ꯀꯅꯥ ꯑꯃꯁꯦ ꯑꯗꯨꯅꯤ ꯉꯁꯥꯏ ꯁꯨꯝꯕ ꯃꯌꯥꯝ ꯂꯥꯛꯑꯝꯃꯕꯅꯤ ꯁꯨꯝꯕ ꯃꯌꯥꯝ ꯂꯥꯛꯑꯝꯅ ꯀꯠꯊꯈ꯭ꯔꯕꯅꯤ ꯕꯤꯀꯦꯅ ꯑꯩ ꯇꯧꯈ꯭ꯔꯦ ꯑꯗꯩ ꯇꯈꯦꯜꯅ ꯁꯛ ꯑꯃ ꯂꯥꯛꯏ ꯇꯨ ꯑꯗꯨꯅꯤ ꯉꯁꯥꯏꯗꯩꯅꯤ ꯁꯨꯃꯥꯏꯅ 3-4 ꯁꯨꯔꯦ ꯊꯣꯛꯂꯛꯑꯝꯃꯤꯗꯣ
ꯇꯅꯨꯅ ꯑꯣ ꯆꯦ ꯇꯈꯦꯜ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯇꯈꯦꯜꯗꯨꯕꯨ ꯆꯥꯔꯝꯃꯗ꯭ꯔꯅ ꯆꯥꯛ ꯃꯥ ꯈꯔ ꯊꯦꯡꯕꯅꯤꯅꯦ ꯑꯗꯩ ꯇꯅꯨ ꯁꯤꯡꯉꯣꯅ ꯇꯣꯕꯤ ꯑꯣ ꯇꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯩ ꯇꯧꯈ꯭ꯔꯦ ꯑꯣ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯅ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯀꯩꯅꯣꯗ ꯀꯥꯡꯒꯕꯝ ꯔꯥꯃꯦꯁꯣꯔꯗ ꯍꯧꯖꯤꯛ ꯇꯧꯔꯤꯔꯣ ꯍꯥꯟꯅꯗꯩ ꯇꯧꯔꯤꯔꯣ ꯅꯪꯒꯤꯁꯤꯗꯤ ꯈꯪꯗꯦꯗ ꯒꯤꯠ ꯂꯥꯎꯅ ꯅꯝꯁꯤꯟꯕꯤꯔ ꯈꯪꯗꯦꯗ ꯑꯩ ꯍꯋꯥꯏꯒ ꯆꯤꯛꯀꯦꯟꯒ ꯀꯩ ꯇꯥꯅꯣꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯣꯡꯉꯤꯔꯣ ꯄꯨꯟꯁꯤꯜꯂꯤꯔꯣ ꯍꯋꯥꯏꯒ ꯆꯤꯛꯀꯦꯟꯒꯁꯦ ꯃꯤ ꯆꯧ ꯑꯩ ꯕꯤꯀꯦꯅꯦ ꯀꯩ ꯎꯇꯥꯅꯣ ꯃꯤ ꯆꯧꯁꯦ ꯑꯩ ꯕꯤꯀꯦꯅꯦ ꯍꯥꯏꯅꯦ ꯃꯤ ꯆꯧꯁꯤꯁꯨ ꯕꯤꯀꯦꯅꯦ ꯍꯥꯏ ꯇꯅꯨ ꯁꯤꯡꯉꯣ ꯑꯣꯟ ꯑꯗꯩ ꯆꯦ ꯋꯥ ꯋꯥ ꯍꯥꯏꯁꯤꯅꯤ ꯀꯩꯒꯤꯅꯣ ꯋꯥ ꯋꯥ ꯍꯥꯏꯁꯦ ꯇꯅꯨꯅ ꯍꯥꯏꯕ ꯄꯨꯟꯓꯜꯂꯤꯔꯣ ꯆꯦꯇꯦꯁ ꯑꯣ ꯁꯤ ꯇꯧꯔꯤꯁꯤꯔꯣ ꯇꯧꯔꯤꯅꯤ ꯇꯅꯨꯅ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯃꯤꯆꯧꯅ ꯑꯩ ꯕꯤꯀꯦꯅꯦ ꯍꯥꯏꯕ ꯑꯦꯀꯥꯎꯟ ꯑꯃꯗꯩꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯕꯤꯀꯦꯗꯨ ꯑꯃꯨꯛ ꯆꯣꯡꯊꯣꯛꯈ꯭ꯔꯗꯤ ꯑꯩꯗꯤ ꯆꯧ ꯆꯔꯥꯡꯁꯦ ꯑꯩꯗꯤ ꯑꯃꯗꯣ ꯍꯦꯛꯇ ꯃꯥꯜꯂꯤꯕ ꯌꯥꯝ ꯃꯣꯏ ꯌꯥꯝ ꯑꯣꯏꯒꯟꯕꯅꯦ ꯃꯣꯏ ꯃꯤꯡꯁꯦ ꯆꯧ ꯑꯩꯗꯤ ꯀꯩꯀꯩ ꯍꯥꯏꯅ ꯑꯣꯏꯒꯟꯕꯅꯦꯕ ꯇꯅꯨꯅ ꯍꯥꯏꯕ ꯅꯠꯇꯦꯍꯦ ꯆꯤꯛꯀꯦꯟꯒ ꯍꯋꯥꯏꯒ ꯍꯥꯏꯕ ꯍꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯕꯨꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯄꯨꯟꯅ ꯆꯤꯛꯀꯦꯟꯒ ꯍꯋꯥꯏꯒ ꯍꯥꯏꯗꯨ ꯑꯩꯗꯤ ꯍꯋꯥꯏ ꯐꯨꯠꯄꯗ ꯆꯤꯛꯀꯦꯟ ꯃꯇꯨꯝ ꯊꯥꯗꯔ ꯐꯨꯠꯈ꯭ꯔꯖꯥꯠꯂ ꯍꯥꯏꯕ ꯇꯈꯦꯜ ꯃꯥꯡꯈ꯭ꯔꯦ ꯆꯥꯛ ꯆꯥꯈ꯭ꯔꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯈꯪꯗꯦ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅꯤ ꯇꯅꯨꯅ ꯅꯣꯛꯏ ꯂꯣꯏꯔꯦ ꯇꯈꯦꯜ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯍꯟꯗꯛꯇꯤ ꯆꯪꯉꯛꯄ ꯑꯥꯏ ꯀꯥꯔꯗ ꯄꯨꯅ ꯂꯥꯛꯎ ꯍꯥꯏꯔꯤꯅꯦ ꯑꯥꯏ ꯀꯥꯔꯗ ꯄꯨꯔꯧ ꯑꯗꯩꯗꯤ ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯑꯃ ꯑꯩꯒꯤꯗꯤ ꯑꯙꯥꯔ ꯀꯥꯔꯗꯄꯨ ꯁꯦꯝꯕ ꯌꯥꯗꯦꯅꯦ ꯑꯩꯕꯨ ꯏꯁꯇꯦꯠ ꯑꯇꯣꯞꯄꯒꯤꯅꯦꯅ ꯁ꯭ꯋꯥꯏꯁꯤ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯁꯛ ꯈꯪꯅꯕ ꯑꯥꯏ ꯗꯤ ꯀꯥꯔꯗ ꯄꯨꯅ ꯂꯥꯛꯀꯗꯕ ꯍꯣꯏ ꯍꯣꯏ ꯁꯛ ꯈꯪꯅꯕ ꯑꯥꯏ ꯗꯤ ꯀꯥꯔꯗ ꯄꯨꯔꯛꯎ ꯃꯤ ꯆꯧ ꯃꯤ ꯆꯧꯃꯨꯛ ꯃꯥꯡꯈ꯭ꯔꯒ ꯕꯤꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯇ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯏꯗꯣ ꯃꯤ ꯆꯧꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯇꯦꯁ ꯅꯪ ꯁꯣꯟꯗꯦꯍꯣ ꯑꯅꯥꯕꯗꯣ ꯊꯥꯗꯣꯛꯑꯣ ꯁꯣꯟꯗꯦꯍꯣ ꯑꯅꯥꯕ ꯊꯥꯗꯣꯛꯑꯣ ꯑꯍꯨꯝ ꯃꯔꯤꯁꯨ ꯆꯪꯉꯛꯑꯝꯃꯤꯕ ꯑꯗꯨꯒ ꯑꯗꯨꯏ ꯃꯔꯛꯇꯨꯒ ꯆꯧ ꯑꯣꯏꯅ ꯊꯣꯛꯂꯛꯑꯗꯤ ꯑꯗꯨ ꯑꯣꯏ ꯃꯥꯜꯂꯦ ꯈꯜꯂꯤꯃꯤꯗꯅ ꯁꯨꯃꯥꯏ ꯃꯥꯟꯕ ꯉꯥꯛꯇꯅꯤ ꯃꯤꯡ ꯊꯣꯛꯂꯛꯑꯝꯃꯤꯗꯨꯁꯨ ꯏꯃꯥ ꯌꯦꯡꯉꯨꯀꯣ ꯑꯗꯣ ꯑꯩꯗꯣ ꯕꯤꯀꯦ ꯑꯦꯀꯥꯎꯟꯗꯣ ꯒꯦꯝ ꯁꯥꯟꯅꯕ ꯑꯗꯨꯒꯤ ꯁꯥꯟꯅꯔꯣ ꯁꯥꯟꯅꯔꯣ ꯃꯃꯥ ꯂꯥꯛꯑꯕ꯭ꯔꯣ ꯃꯤꯆꯧ ꯍꯥꯏꯔꯣ ꯃꯥꯏꯆꯧ ꯍꯥꯏꯔꯣ ꯑꯩ ꯄꯥꯔꯤꯁꯦ ꯑꯩꯅ ꯃꯥꯏꯆꯧ ꯑꯣꯏꯗꯣꯏꯔꯣ
Nena. Cái nó nhầm đúng. À. Tuh. Ya. Ya. Tuh. Ya. Bisa. ꯑꯗꯨꯒꯩꯗꯤ ꯁꯤꯗꯩ ꯑꯗꯨꯝ ꯃꯦꯁꯦꯖ ꯇꯧꯔꯛꯀꯦ ꯍꯣꯏ 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 ꯑꯣ ꯁꯅꯥꯃꯨꯛ ꯂꯥꯛꯑꯕꯣ ꯑꯩ ꯆꯤꯆꯦ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯕꯣ ꯅꯪ ꯉꯁꯤ ꯒꯦꯝ ꯂꯩꯕ꯭ꯔꯣ ꯁ꯭ꯀꯨꯜꯗꯒ ꯒꯦꯝꯒ ꯂꯩꯔꯝꯕ꯭ꯔꯣ ꯉꯁꯤ ꯑꯣ ꯑꯩꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯔꯤꯃꯤꯗ ꯂꯩꯀꯣ ꯑꯣ 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 ꯇꯈꯦꯜ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯍꯥꯏꯁꯨ ꯑꯃꯨꯛ ꯑꯩꯕꯨ ꯁꯣꯟꯗꯦꯍꯣ ꯑꯅꯥꯕꯅꯤ ꯍꯥꯏꯅꯦ ꯑꯗꯨꯗꯤ ꯂꯣꯏꯅ ꯂꯩꯌꯦꯅ ꯈꯜꯂꯒꯦ ꯇꯅꯨꯁꯨ ꯂꯩ ꯇꯈꯦꯜꯁꯨ ꯂꯩ ꯂꯣꯏ ꯂꯩ ꯆꯤꯡꯁꯥꯅꯨ ꯇꯤꯡꯈꯠꯂꯣꯏꯃ ꯑꯃ ꯇꯧꯔꯤꯗꯣ ꯀꯥꯏꯗꯅꯣ ꯏꯃꯨꯡꯗꯔꯣ ꯃꯄꯥꯟꯗꯔ ꯑꯉꯥꯡꯗꯣ ꯂꯩꯗꯣ ꯃꯥꯏꯆꯧ ꯍꯥ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯃꯣꯏꯅ ꯊꯣꯡꯗꯨ ꯂꯣꯟꯍꯟꯕꯤꯔꯝꯗꯦ ꯑꯩ ꯊꯣꯛꯄꯅꯤꯗ ꯂꯥꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ ꯂꯥꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ ꯈꯪꯗꯦ ꯀꯪꯗ꯭ꯔꯤ ꯍꯥꯏ ꯀꯣꯟꯅ ꯅꯥꯟꯗꯣꯏꯅꯦ ꯍꯥꯏ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯆꯥꯎ ꯑꯣ ꯍꯥꯏꯕꯅꯦꯃꯤ ꯑꯣ ꯍꯥꯏꯗꯤ ꯁꯤ ꯑꯦꯝ ꯑꯦꯜ ꯑꯦꯝ ꯑꯦꯜ ꯆꯥꯎꯁꯦ ꯑꯣ ꯑꯦꯝ ꯑꯦꯜ ꯂꯣ ꯑꯗꯩꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯀꯔꯤ ꯍꯥꯏꯕ ꯃꯤꯉꯣꯟꯗꯒꯤ ꯕ꯭ꯂꯨ ꯂꯧꯊꯣꯛꯄꯤꯁꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯀꯗꯥꯏꯅꯣ ꯔꯤꯃꯨꯚ ꯑꯦꯁ ꯁ꯭ꯇꯦꯟꯗꯔꯠ ꯍꯪꯒꯥꯝ ꯕꯤꯀꯦꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯄꯥꯝꯃꯦ ꯕ꯭ꯂꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯆꯨꯝꯃ ꯃꯥꯅꯦ ꯑꯩꯒꯤꯁꯦ ꯑꯦꯝ ꯑꯦꯜ ꯆꯧ ꯁꯞꯄꯣꯔꯠ ꯇꯧꯔꯛꯎ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯣ ꯆꯧ ꯑꯗꯨ ꯆꯧꯗ ꯑꯣꯏꯅ ꯕ꯭ꯂꯨ ꯄꯤꯔꯒꯦ ꯑꯗꯨꯒ ꯕꯤ ꯀꯦ ꯀꯠꯊꯈ꯭ꯔꯦ ꯕꯤ ꯀꯦꯗ ꯕ꯭ꯂꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯎ ꯃꯦꯒꯤ ꯍꯥꯞꯄꯗ ꯌꯥꯝ ꯆꯥꯛꯇꯦ ꯏꯪꯃꯟꯒꯤꯗꯅꯦ ꯏꯪꯕꯅꯤ ꯏꯪꯃꯟꯒꯤꯅ ꯀꯩꯒꯤꯅꯣ ꯏꯪꯉꯤꯗꯣ ꯅꯪ ꯏ ꯊꯣꯛꯇꯕ ꯀꯌꯥꯅꯣ ꯅ ꯏꯪꯉꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯩꯗꯨꯕꯨ ꯍꯥꯟꯅ ꯃꯁꯨꯛ ꯌꯥꯝ ꯀꯩꯅꯣ ꯏꯪꯉꯤꯗꯣ ꯆꯧꯗ ꯕ꯭ꯂꯨ ꯄꯤꯔꯦ ꯑꯗꯨꯒꯩꯗꯤ ꯇꯈꯦꯜ ꯅꯥꯏꯕ ꯅꯪ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯑꯣꯏꯔꯗꯨꯗꯤ ꯑꯗꯨꯅꯤꯅꯦ ꯀꯩꯀꯩꯅꯣ ꯊꯤꯒꯠꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯄꯣꯛꯄ ꯏꯕꯣꯛꯇꯨꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅꯦ ꯍꯥꯟꯅꯗꯤ ꯁꯨꯝ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯏꯟꯗꯤꯌꯥꯒꯁꯤ ꯄꯨꯜꯂꯝꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯗꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯁꯨꯗ꯭ꯔꯦ ꯀꯥꯏ ꯍꯥꯎ ꯇꯧꯅꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯁꯥꯎꯍꯟꯒꯅꯨ ꯑꯗꯨꯅ ꯅꯍꯥꯟꯁꯨ ꯃꯅꯤꯄꯨꯔ ꯆꯠꯄꯒꯤꯗꯨ ꯀꯩꯅꯣꯒ ꯑꯙꯥꯔ ꯀꯥꯔꯗ ꯃꯣꯏꯅ ꯎꯠꯅꯩꯗꯨꯗꯤ ꯑꯩꯒꯤꯗꯤ ꯂꯩꯇꯕꯅꯤꯅ ꯚꯣꯇꯔ ꯑꯥꯏ ꯗꯤ ꯑꯣꯏꯅ ꯄꯨꯔ ꯆꯠꯂꯦ
ꯍꯣꯏ ꯆꯧꯗ ꯑꯣꯏꯅ ꯄꯤꯔꯣ ꯆꯧꯗ ꯄꯤꯈ꯭ꯔꯕꯅꯤ ꯑꯦꯝ ꯑꯦꯜ ꯆꯧ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯆꯧꯗ ꯑꯗꯩ ꯇꯈꯦꯜ ꯍꯥꯏꯕ ꯑꯩ ꯑꯣꯟ ꯂꯩ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣ ꯁꯟꯗꯦ ꯍꯣ ꯇꯧ ꯑꯗꯨꯅꯤꯅꯗꯣ ꯑꯩ ꯅꯪ ꯂꯩꯌꯦꯅ ꯑꯩ ꯈꯪꯖꯕ꯭ꯔꯣꯗꯣ ꯑꯗꯩꯗꯤ ꯑꯩ ꯈꯨꯠ ꯁꯪꯗꯦ ꯂꯨꯈꯥꯛ ꯂꯣꯏꯁꯜꯂꯤ ꯏꯁ ꯔꯃꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯂꯥꯏꯐ ꯊꯥꯕ ꯅꯪꯒꯤ ꯈꯨꯠ ꯁꯪꯗꯕ ꯅꯪꯅ ꯍꯦꯛ ꯊꯥꯕ ꯑꯗꯨꯗꯤ ꯑꯩꯒꯤꯅ ꯍꯦꯛꯇ ꯑꯉꯥꯡꯒꯤ ꯅꯤꯡꯉꯥꯏ ꯀꯟꯓꯜꯂꯛꯄ ꯍꯦꯛꯇ ꯇꯧꯒꯜꯂꯤ ꯁꯨꯃꯥꯏꯅ ꯆꯧꯁꯨ ꯆꯠꯈ꯭ꯔꯕꯣ ꯊꯣꯛꯂꯛꯑꯦ ꯇꯨ ꯑꯩ ꯂꯩꯌꯦ ꯍꯥꯏꯌꯦ ꯅꯉꯣꯟꯗ ꯄꯤꯔꯕꯅꯤ ꯇꯨ ꯇꯧꯕꯤꯔꯕꯣ ꯔꯥꯃꯦꯁꯣꯔꯗ ꯑꯃ ꯇꯧꯔꯣ ꯂꯩꯁꯤꯡꯁꯤꯒ ꯂꯣꯏꯅ ꯇꯧꯁꯜꯂꯣ ꯒꯦꯝꯒꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯥꯟꯅꯔꯣꯅꯦ ꯃꯥꯁꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯖꯅꯤ ꯑꯪꯒꯨꯔ ꯆꯥꯕꯗꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯏꯅꯤ ꯀꯔꯝꯕꯅꯣ ꯑꯪꯒꯨꯔꯒꯤ ꯁꯣꯔꯠ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯩꯗꯤ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯐꯝꯃꯒ ꯆꯥꯕꯤꯁꯨ ꯑꯃ ꯂꯩꯕꯅꯤ ꯀꯔꯝꯕꯅꯣ ꯉꯥꯏꯈꯣ ꯍꯦꯛ ꯑꯃꯁꯤꯁꯨ ꯃꯣꯕꯥꯏꯜ ꯄꯤꯏ ꯁꯪꯈꯔꯦ ꯌꯦꯡꯉꯨꯁꯦ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯗꯤ ꯃꯣꯏ ꯑꯩ ꯃꯣꯕꯥꯏꯜ ꯂꯧꯗꯒꯤ ꯑꯪꯒꯨꯔꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯚꯤꯗꯤꯑꯣꯅꯦ ꯑꯩꯅ ꯑꯗꯨꯝ ꯆꯥꯏꯅꯤ ꯇꯈꯦꯜ ꯅꯥꯏꯕ ꯆꯧ ꯇꯧꯔꯛꯑꯣ ꯍꯥꯏꯔꯦꯀꯣ ꯃꯃꯥ ꯅꯥꯏꯕ ꯆꯧ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯇꯧꯔꯣ ꯆꯧ ꯇꯧꯔꯣ ꯔꯥꯃꯦꯁꯣꯔ ꯅꯥꯏꯕ ꯆꯧ ꯇꯧꯕꯤꯔꯝꯃꯣ ꯇꯥꯔꯕ ꯆꯧ 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 ꯑꯣꯏꯅ ꯃꯥꯏ ꯄꯦꯝꯃ ꯇꯧꯔꯤ ꯂꯥꯛꯂꯦ ꯌꯦꯡꯉꯨꯅꯦ ꯑꯩꯕꯨ ꯀꯩꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯁꯤꯕꯨ ꯌꯦꯡꯉꯨ ꯍꯥꯏꯕꯁꯦ ꯃꯤ ꯊꯕꯛ ꯁꯨꯔꯝꯕꯒꯤ ꯉꯥꯏꯈꯣ ꯁ꯭ꯋꯥꯏꯁꯦ ꯀꯃꯥꯏꯅ ꯉꯜꯍꯟꯕꯗꯨꯕꯣ ꯉꯜꯍꯟꯕ ꯁꯤꯁꯦ ꯑꯃꯁꯦ ꯃꯣꯏꯅ ꯄꯥꯏꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯄꯥꯏꯔꯒ ꯃꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯕ ꯁꯤꯕꯨ ꯁꯤ ꯇꯥꯔꯦꯗꯅ ꯁꯤꯗꯤ ꯂꯣꯏ ꯈꯣꯠꯇꯣꯛꯇꯅ ꯂꯣꯏꯔꯦ ꯃꯤ ꯄ꯭ꯔꯥꯏꯃꯔ ꯀꯧꯕ꯭ꯔꯥ ꯐꯨꯇꯤꯟ ꯀꯧꯕ꯭ꯔꯥ ꯑꯗꯨ ꯇꯩꯔꯝꯕꯒꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯊꯝꯖꯔꯝꯃꯤꯅꯦꯕ ꯇꯧꯔꯛꯀꯦ ꯉꯥꯏꯌꯣ ꯇꯧꯔꯛꯀꯦ ꯉꯥꯏꯌꯣ ꯍꯥꯏ ꯑꯗꯩꯗꯤ ꯆꯧ ꯁꯞ ꯉꯥꯏꯈꯤꯗꯣꯏꯅꯤ ꯁꯞ ꯉꯥꯏꯈꯩ ꯇꯧꯕꯤꯔꯨꯅꯨ ꯊꯣꯛꯄꯅꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯃꯧ ꯊꯤꯕꯤꯔꯒꯦ ꯍꯥꯏꯅ ꯇꯨ ꯀꯥꯁꯦ ꯂꯣꯏꯁꯤꯟꯖꯔꯤ ꯁꯤ ꯀꯔꯤ ꯄꯥꯏꯔꯒꯦ ꯇꯨ ꯃꯤꯁꯇꯔꯤꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯃꯥ ꯄꯥꯏꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯍꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ ꯗꯤꯌꯥ ꯂꯥꯛꯑꯦ ꯗꯥ ꯇꯈꯦꯜꯗꯤ ꯇꯧꯔꯣꯏ ꯁꯛ ꯅꯨꯡꯁꯤꯗꯦ ꯏꯃꯥ ꯗꯥ ꯇꯈꯦꯜ ꯇꯧꯔꯣꯏ ꯁꯛ ꯅꯨꯡꯁꯤꯗꯦꯅꯦ ꯉꯥꯛꯇꯪ ꯂꯩꯖꯔꯅꯤ ꯇꯣꯛꯑꯣ ꯇꯧꯗꯦꯗ ꯆꯧꯁꯨ ꯌꯥꯝ ꯐꯩꯌꯦ ꯍꯥꯏ ꯑꯗꯣ ꯑꯗꯩꯗꯤ ꯇꯈꯦꯜ ꯍꯥꯏꯕ ꯇꯧꯕꯤꯔꯛꯀꯅꯨ ꯁꯛꯇꯥ ꯊꯤ ꯏꯃꯥ ꯌꯥꯝ ꯈꯪꯅꯔꯝꯃꯤ ꯈꯪꯗꯦꯅꯦ ꯑꯩꯇ ꯉꯥꯏꯔꯦ ꯈꯪꯗ꯭ꯔꯤꯁꯦ ꯀꯅꯥꯅ ꯃꯣꯏ ꯑꯅꯤꯗꯤ ꯀꯌꯥꯝ ꯈꯪꯅꯔꯝꯃꯤꯅ ꯇꯧꯔꯤꯁꯦ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯦ ꯗꯥ ꯇꯈꯦꯜ ꯍꯥꯏꯁꯤꯅꯤ ꯆꯥꯔꯒꯦ ꯇꯦꯁ ꯁꯤꯜꯆꯔ ꯑꯣ ꯑꯩ ꯍꯪꯒꯥꯝꯒꯅꯦ ꯉꯥ ꯃꯆꯥꯒ ꯆꯥꯔꯦ ꯃꯨꯀ ꯉꯥ ꯆꯧꯅꯦꯕ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯌꯦꯀꯣ
ꯃꯤ ꯆꯧꯁꯤꯕꯨ ꯀ꯭ꯂꯥꯁ 6 ꯇꯝꯕ ꯑꯉꯥꯡꯅꯦ ꯁꯤꯕꯨ ꯊꯥꯖꯔꯤꯕ ꯌꯦꯡꯉꯣ ꯆꯨꯝꯕ꯭ꯔꯕ ꯑꯩꯉꯣꯟꯗ ꯙꯣꯀꯥ ꯄꯤꯔ ꯈꯪꯗꯦꯕ ꯑꯩ ꯑꯥꯎ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯔꯦꯁꯅꯥ ꯏꯍꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯇꯨ ꯇꯈꯦꯜ ꯊꯣꯛꯂꯛꯑꯦ ꯇꯨ ꯌꯥ ꯑꯉꯧꯕ ꯎꯠꯂꯛꯑꯦ ꯑꯗꯒꯤ ꯂꯩ ꯑꯉꯥꯡꯕꯒ ꯗꯤꯌꯥ ꯆꯠꯈ꯭ꯔꯕꯣ ꯗꯤꯌꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯗꯣꯔꯦ ꯂꯣꯏꯗꯣꯔꯦ ꯐꯣꯟꯁꯦ ꯁꯪꯉꯤꯁꯦ ꯌꯦꯡꯉꯨ ꯇꯈꯦꯜ ꯁꯛꯁꯦ ꯌꯥꯝ ꯊꯤꯌꯦ ꯇꯈꯦꯜ ꯁꯛꯁꯦ ꯌꯥꯝ ꯊꯤꯌꯦ ꯍꯥꯏꯔꯤꯅꯤ ꯁꯤꯁ ꯅꯣꯏ ꯂꯝꯁꯤꯕꯨ ꯀꯔꯤ ꯂꯝꯅꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯃꯣꯏꯅꯥꯔꯕꯣꯟꯒꯤ ꯁꯣꯟꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕ ꯌꯥꯅꯗꯦꯕ ꯑꯦꯜꯕꯤꯗ ꯃꯤꯒ ꯂꯥꯛꯁꯟꯒꯅꯣ ꯃꯤ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦꯅꯦ ꯃꯤꯒ ꯑꯗꯨꯝꯕ ꯂꯥꯛꯑꯗꯤ ꯂꯣꯏꯔꯦ ꯍꯥꯏ ꯑꯩ ꯂꯥꯛꯑꯦ ꯌꯥꯔꯦ ꯕꯤꯀꯤ ꯑꯣ ꯅꯪꯕꯨ ꯂꯥꯛꯑꯦ ꯉꯁꯥꯏꯒꯤ ꯆꯧꯗꯨꯒꯩꯗꯤ ꯇꯧꯈ꯭ꯔꯕꯕ ꯄꯤꯀꯦ 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 ꯕꯤ ꯐꯣꯟꯒ ꯀꯌꯥ ꯀꯌꯥꯅꯣ ꯂꯣꯏꯈ꯭ꯔꯃꯤꯅꯦ ꯇꯧꯔꯤꯁꯦ ꯃꯄꯥꯒꯤ ꯐꯣꯟ ꯑꯃꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯣꯏꯅ ꯃꯤꯠꯃꯟꯗꯅ ꯑꯗꯤ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯂꯩꯔꯤꯃꯤ ꯂꯩꯒꯗꯣꯏꯅꯣ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯄꯒ ꯑꯩꯁꯦ ꯁꯪꯉꯅꯤ ꯑꯗꯩ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯨꯜꯂꯅꯤ ꯑꯩꯃ ꯕꯤ ꯀꯦ ꯋꯦꯜꯀꯝ ꯍꯥꯏꯔꯛꯑꯦꯅꯦ ꯆꯧꯁꯤꯗ ꯑꯃꯨꯛ ꯌꯥꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩ ꯕꯤꯀꯦꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯦꯡꯀ꯭ꯌꯨ ꯃꯤꯆꯧ ꯑꯩꯃ ꯑꯩ ꯈꯪꯗ꯭ꯔꯦꯍꯦ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯌꯦꯡꯉꯨꯁꯦ ꯀꯔꯤ ꯕꯤꯆꯥꯡꯅꯣ ꯌꯦꯡꯉꯨ ꯃꯣꯏ ꯑꯅꯤ ꯑꯣꯏꯅ ꯏꯟꯅ ꯂꯩꯈ꯭ꯔꯦ ꯂꯣꯏꯔꯦ ꯁꯤ ꯑꯉꯥꯡꯁꯦ ꯆꯧꯒ ꯕꯤꯀꯦꯒ ꯃꯣꯏ ꯑꯅꯤ ꯏꯟꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯣꯏꯅ ꯂꯥꯎꯕꯒꯨꯝ ꯇꯧꯔꯁꯅꯨ ꯁꯤꯁꯇꯔ ꯍꯥꯏꯅꯦ ꯗꯤꯌꯥ ꯋꯦꯜꯀꯝ ꯃꯥꯏ ꯇꯈꯦꯜꯅ ꯐꯥꯒꯤꯅꯤꯗ ꯑꯦꯝ ꯑꯦꯜ ꯆꯧꯁꯨ ꯕꯤꯀꯦꯁꯨ ꯑꯩꯅ ꯊꯥꯕ ꯉꯥꯛꯇꯅꯤ ꯑꯣ ꯑꯗꯨꯗꯤ ꯂꯥꯏꯛꯀꯗ ꯅꯝꯁꯤꯜꯂꯛꯎꯁꯦ ꯂꯥꯏꯛꯀꯁꯦ 10 ꯐꯥꯎ ꯁꯨꯕꯤꯗꯦ ꯃꯤꯒꯤꯗꯤ 20 30 40ꯒ ꯍꯥꯏ ꯂꯥꯏꯛꯇ ꯑꯩꯗꯤ ꯌꯥꯎꯗꯦ ꯀꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯟ ꯈꯪꯗꯦ ꯀꯦ ꯋꯥꯟ ꯀꯦ ꯑꯩꯗꯤ ꯍꯥꯏꯁꯨ ꯍꯥꯏꯒꯟꯗꯦ ꯂꯥꯏꯛ ꯅꯝꯕꯤꯌꯨ ꯀꯥꯏꯅ ꯍꯩꯇꯗꯗꯤ ꯍꯥꯏꯕꯒ ꯀꯥꯎꯏꯗ ꯍꯥꯏꯕꯒ ꯏꯀꯥꯏꯖꯩꯑꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇ ꯍꯥꯏꯗꯣꯏ ꯅꯪ ꯂꯥꯏꯛꯇꯣ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯏꯔꯤꯅꯤ ꯑꯗꯨꯏꯁꯨ ꯁꯨꯝ ꯂꯩꯗꯅ ꯃꯤ ꯑꯇꯩꯗꯤ ꯆꯪꯉꯛꯄꯒ ꯂꯥꯏꯛ ꯇꯧꯕꯗꯃꯣ ꯍꯦꯛꯇ ꯍꯥꯏꯅꯕꯅꯦꯕ ꯂꯣꯏꯔꯦꯗꯅ ꯕꯤꯀꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯃꯨꯛ ꯈꯨꯝꯃꯛꯑꯣ ꯍꯧꯖꯤꯛ ꯕꯤꯀꯦꯅ ꯑꯃꯨꯛ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯆꯝꯗꯝꯅꯔꯤꯅꯣ ꯍꯥꯏꯔꯨ ꯁꯤꯁꯇꯔ ꯏꯀꯥꯏꯕ ꯌꯥꯗꯦ ꯑꯩ ꯍꯥꯏꯕꯒ ꯑꯝꯐꯥꯎ ꯍꯥꯏꯖꯍꯧꯗ꯭ꯔꯦ ꯃꯤꯅ ꯑꯩꯅꯦ ꯍꯟꯗꯛꯇꯅꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯁꯨꯃꯥꯏꯅꯒ ꯍꯥꯏꯗ꯭ꯔꯗꯣ ꯍꯟꯗꯛ ꯈꯔꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩ ꯍꯥꯟꯅꯗꯤ ꯑꯗꯨꯒꯗꯣ ꯍꯥꯏꯕ ꯏꯀꯥꯏꯕꯅ ꯅꯣꯡꯕꯨ ꯍꯦꯛ ꯍꯥꯏꯗꯕ ꯑꯩꯁꯦ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯀꯥꯏꯅ ꯍꯥꯏꯕ ꯁꯨꯡꯍꯥꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯗ ꯑꯩꯈꯣꯏ ꯌꯨꯝꯗꯩꯁꯨ ꯉꯥꯡꯉꯤꯃꯤ ꯅꯪ ꯑꯗꯨꯕꯨ ꯏꯀꯥꯏꯔ ꯌꯥꯕ꯭ꯔꯥ ꯍꯥꯏꯌꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯕꯤꯀꯦꯅ ꯆꯥꯔꯦ ꯎꯇꯤ ꯊꯣꯡꯉꯦ ꯏꯃꯥꯏꯄꯦꯝꯃ ꯃꯣꯏ ꯑꯅꯤ ꯈꯨꯝꯅꯈ꯭ꯔꯦ ꯑꯩꯁꯨ ꯑꯣ ꯎꯇꯤ ꯆꯥꯏ ꯑꯣ ꯑꯩꯁꯨ ꯃꯤ ꯑꯃꯈꯛꯇꯪ ꯃꯥꯟꯅꯩꯅꯦ ꯅꯣꯏ ꯑꯅꯤꯁꯦ ꯃꯊꯦꯜ ꯃꯤ ꯑꯃꯈꯛꯇꯪ ꯃꯤ ꯑꯃꯈꯛꯇꯅꯦ
ꯃꯊꯦꯜ ꯃꯥꯟꯅꯩꯍꯦ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯄ꯭ꯔꯥ ꯃꯣꯔꯣꯛ ꯃꯦꯠꯄꯗꯤ ꯌꯥꯎꯕ꯭ꯔꯥ ꯕꯣꯔꯥꯒ ꯇꯧ ꯃꯤ ꯑꯅꯤ ꯈꯛꯇꯪ ꯎꯠꯂꯁꯨ ꯑꯍꯨꯝꯒ ꯂꯩ ꯈꯪꯗꯦ ꯑꯩꯗꯤ ꯃꯤ ꯑꯃꯈꯛꯇꯅ ꯑꯦꯀꯥꯎꯟ ꯑꯅꯤꯈꯛ ꯇꯧꯋꯦ ꯑꯗꯨꯁꯨ ꯑꯅꯤꯈꯛ ꯌꯥꯎꯔ ꯀꯩꯅꯣ ꯑꯍꯨꯝ ꯀꯧꯗ ꯀꯤꯆꯟ ꯄꯤꯔꯛꯑꯣꯕ ꯉꯥꯛꯇꯪ ꯑꯗꯨꯝ ꯃꯦꯠꯆꯒꯦ ꯍꯥꯏꯔꯣ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯏ ꯑꯝꯇ ꯄꯤꯌꯨ ꯋꯥꯔꯤ ꯑꯗꯩꯗꯤ ꯕꯤꯀꯦ ꯍꯣꯏꯒꯤꯗꯤ ꯁꯤꯡꯖꯨ ꯇꯧꯕ꯭ꯔꯣ ꯇꯧꯗꯤ ꯇꯧꯔꯤ ꯍꯥꯏꯔꯒ ꯇꯧꯔꯤ ꯑꯗꯨꯝ ꯕꯤꯀꯦꯅ ꯈꯨꯝꯃꯛꯀꯗꯣꯏꯅꯦꯕ ꯇꯧꯔꯤꯌꯦ ꯆꯧ ꯁꯥꯡꯅꯨ ꯑꯩꯈꯣꯏ ꯁꯞꯇ ꯅꯤꯗꯣꯏꯅꯤ ꯁꯞꯇ ꯅꯤꯗꯣꯏꯅꯤ ꯇꯧꯔꯛꯈ꯭ꯔꯕ ꯃꯥꯒꯤ ꯆꯧꯁꯤꯅ ꯇꯧꯔꯛꯈ꯭ꯔꯕꯕ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯣ ꯑꯗꯨꯗꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯦꯍꯦ ꯑꯃꯅ ꯁꯤꯡꯖꯨ ꯑꯃꯅ ꯃꯣꯔꯣꯛ ꯃꯦꯠꯄ ꯇꯧꯈ꯭ꯔꯦ 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 ꯉꯥꯛꯇꯪ ꯄꯤꯌꯨ ꯍꯥꯏꯔꯒ ꯃꯃꯥ ꯐꯠꯇꯦ ꯃꯃꯥ ꯐꯠꯇꯦ ꯉꯥꯏꯈꯣꯍꯦ ꯑꯦ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯃꯣꯕꯥꯏꯜ ꯌꯦꯡꯃꯟꯗꯅ ꯃꯃꯤꯠꯁꯦ ꯌꯥꯗ꯭ꯔꯐꯥꯎꯗ ꯑꯦ ꯀꯣꯕꯤ ꯕꯣꯔꯥꯗꯣ ꯍꯥꯎꯗꯧ ꯃꯥꯜꯂꯦꯒ ꯍꯥꯏꯌꯦ ꯑꯗꯒꯤ ꯅꯪꯒꯤ ꯅꯃꯥꯏ ꯎꯠꯂꯨꯔ ꯅꯪꯒꯤ ꯀꯩꯅꯣ ꯇꯣꯁꯃꯥꯗꯣ ꯎꯠꯀꯦꯅꯦ ꯅꯨꯃꯤꯠꯁꯦ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦꯗ ꯑꯗꯨꯅꯤ ꯈꯪꯍꯧꯗꯦ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛꯁꯤꯕꯨ 3 ꯇꯥꯗ꯭ꯔꯕꯣ ꯑꯩꯁꯦ ꯑꯗꯨꯝ ꯉꯥꯡꯕ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯨꯠꯂꯥꯎ ꯀꯥꯞꯄꯒ ꯇꯣꯛꯀꯦ ꯇꯧꯕꯗꯩ ꯁꯨꯝ ꯉꯥꯡꯅꯕꯗꯣ 52 ꯃꯤꯅꯤꯠ ꯌꯧꯔꯦꯕ ꯌꯧꯔꯕꯅꯤꯅ 8 ꯈꯛ ꯇꯧꯔꯒ 1 ꯘꯟꯇꯥ ꯐꯥꯍꯜꯂꯒꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯥꯏꯍꯟꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯣꯝꯒꯤꯗꯣ ꯆꯣꯡꯊꯣꯔꯛꯄꯗ ꯃꯤꯁꯇꯦꯛ ꯑꯣꯏ ꯀꯗꯥꯏ ꯆꯧꯗ ꯑꯩꯒꯤ ꯄꯤꯛꯆꯔ ꯑꯩꯒꯤ ꯑꯃ ꯄꯤꯛꯆꯔ ꯑꯃ ꯎꯠꯂꯒꯦ ꯎꯠꯂꯛꯀꯦ ꯄ꯭ꯔꯣꯐꯥꯏꯜ ꯐꯣꯇꯣꯗ ꯊꯝꯃꯛꯀꯦ ꯑꯃ ꯀꯩꯅꯣꯝꯗꯤ ꯌꯥꯎꯔꯤ ꯐꯖꯅ ꯁꯦꯡꯅ ꯎꯗꯦ ꯀꯩꯅꯣ ꯁꯤꯕꯣ ꯎꯠꯂꯣꯅ ꯃꯁꯛꯇꯣ ꯑꯩꯒꯤ ꯑꯃ ꯇꯧꯔꯣ ꯁꯛ ꯎꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯦꯅꯤ ꯀꯣꯃꯦꯟ ꯑꯃ ꯏꯔꯛꯑꯣ ꯖꯍ ꯌꯦꯁ ꯍꯥꯏꯒꯦꯔꯥ ꯅꯣ ꯍꯥꯏꯒꯦꯔꯥ ꯀꯔꯤ ꯍꯥꯏ ꯀꯩꯅꯣꯝ ꯏꯔꯣꯗꯣꯏꯗꯤ ꯊꯣꯛꯂꯛꯑꯅꯤꯗꯅ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨ ꯑꯩꯅ ꯅꯝꯃꯒ ꯐꯣꯇꯣ ꯌꯦꯡꯕ ꯌꯥꯅꯦꯕ ꯑꯩꯒꯤ ꯐꯣꯇꯣ ꯑꯃ ꯑꯦꯝ ꯑꯦꯜ ꯆꯧꯒꯤ ꯑꯦꯀꯥꯎꯟꯗ ꯊꯝꯒꯦ ꯍꯥꯏꯕ ꯍꯣꯏ ꯊꯝꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯎꯅꯤꯗꯅ ꯍꯧꯖꯤꯛ ꯊꯝꯃꯣꯕ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯑꯣꯏꯅ ꯂꯩꯔꯒꯗꯤ ꯑꯩꯅ ꯇꯨ ꯄꯨꯊꯣꯛꯑꯒ ꯍꯥꯏꯕꯗꯤ ꯐꯣꯇꯣꯗ ꯁꯨꯃꯥꯏꯅ ꯆꯥꯎꯊꯣꯛꯍꯜꯂꯒ ꯌꯦꯡꯕ ꯌꯥꯔꯦꯗꯅ ꯅꯪꯒꯤ ꯐꯣꯇꯣ ꯑꯣꯏꯒꯦꯔꯥ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯣꯏꯒꯦꯔꯥ ꯐꯖꯔꯦ ꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯌꯨꯊꯣꯛꯄ꯭ꯔꯥ ꯅꯪ ꯏꯪꯗ꯭ꯔꯣ ꯑꯩ ꯏꯪꯕꯅ ꯐꯖꯅ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯑꯣ ꯍꯥꯏꯔꯛꯀꯦ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯍꯥꯏꯔꯣ ꯍꯥꯏꯔꯛꯎ ꯍꯥꯏꯔꯛꯀꯦ ꯊꯝꯈ꯭ꯔꯕ꯭ꯔꯣ ꯃꯥꯏꯆꯧ ꯍꯥꯏꯁꯤꯅꯤ ꯅꯠꯇꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯇꯈꯦꯜꯅ ꯃꯥꯏꯆꯧ ꯍꯥꯏꯁꯤꯅꯤ ꯐꯣꯇꯣ ꯊꯣꯛꯂꯛꯑꯕ ꯌꯦꯡꯉꯨ ꯃꯥꯏꯁꯦ ꯐꯣꯇꯣꯁꯦ ꯌꯦꯡꯉꯨ ꯇꯈꯦꯜ ꯂꯪ ꯃꯥꯏ ꯐꯣꯇꯣ ꯍꯦꯛ ꯊꯣꯛꯂꯛꯄꯗꯅꯦ ꯆꯥꯎꯊꯣꯛꯍꯜꯂꯒ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯁꯜꯂꯛꯑꯣ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ ꯅꯪ ꯎꯝ ꯌꯦꯡꯉꯨꯖꯦ ꯃꯥ ꯆꯦꯟꯅꯜ ꯆꯠꯂꯣ ꯍꯥꯏꯅꯤ ꯌꯦꯡꯉꯨꯖꯦ ꯆꯦꯟꯅꯜ ꯆꯠꯂꯣ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯑꯩ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯏꯁꯥꯅ ꯌꯥꯔꯣꯏ ꯅꯪ ꯆꯠꯂꯤꯗꯨꯗꯤ ꯅꯍꯥꯟꯃꯨꯛ ꯆꯠꯇ꯭ꯔꯣ ꯒꯣ ꯇꯨ ꯆꯦꯟꯅꯦꯜ ꯀꯥꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ
Cái khuôn này cây nó nằm thật lấy chứ bố. Nó dài. Tông. Pin cái số tàu ra đi. Mà. Ấy chứ pin tàu với tầm hồ là cái. Cái này đây. Ra tao đi mà tao. Hay tiệp ạ. Wow. Pin này sẽ. Tàu rồi bố. Hả? Tao. Cây nó nịt. Út chua tiệp. Pin này là cái máy tàu kìa. Pin tao mà không. Đồ, 밑으로 여기다 봐. 좀 올려봐. Ồ, mai châu vậy chứ cơ. Pin nuôi thua cái này. Ồ, sao mấy thằng nuôi bò này. Chà. 어떻게 블랙 컬러 떠올리지? Sambaja ya diye. Mane ba. Châu chắc khá bòi lấy. Châu lấy đi. Mà châu minh cha cái mà này. Ôi mà. Mai châu xe. Phật lăng được thích khởi này. Đu này hay Brian test tao rồi này cái gì. Ai cho hay ngay tàu ta này. Ấy là cây mít phải tần bạ cha nó pin ngang mà lội này. Bác năm làm sao là gì ngoài chứ bộ bom phục hai cái đồ lì ra đừng làm sao là tàu nó hay đuôi này. Mày khôi nhà hao. Nó có 57 3 minutes khắc. Rồi này nè live thao thì cũng có một pha cha chẳng làm rồi thâu bên này rồi cái đi 뽕파도 xong cái comment iba mina maro mà xuất ra bên này chắc phải mà này 뽕가도 수자예요. ai đi battery cái lối mất cái đâu rồi này bà rồi đi net cái xin này ngắt tăng đi 100% 50% cái tàu cái này ra thế này đây bác sĩ eight. Tao uống đi má. Cây này. Nó gì chắc phải cho nó cha ta bảo. Mình ghi lối chắc rồi bảo. 인한 게 나와. 때는 인이다. Năm nay tôi in gì là phải mà. 이리 봐. 남풀 같이 가 먹고 뭐 저러 그 사포는 남풀 사 함들어 줘. 자. 알았지? 저러. 빨리 아이자. 하는 거 이제. 자 그럼. Nói chuyện kìa, mày châu mày pick ô cái lối mang đi. Phun piu cái là thối sang cái này rồi. Có pung mà vào pha bác pha bằng hầm gì đấy chứ. Ta đi YouTube nó chạy cái này, bà pung mà pha cái nói là. Cái sắm tàu ai không được. Ai chịu bằng đây rồi. Ai không được cái cái lên. What do you think, huh? Nói là pung đi cái thay được có máy thay nữa bà. Pung mà sẽ coi khang hầm gì. Pero. 앞으로 보내야되고 그럼 또 유미 꾸시는데 그만 좀 그러지 배 좋아도 있어 그래 봐. 너 미안 말하면 내가 말 말하면 빠르 간 hắn ủ được rồi hả ai buat smart thôi hắn ủ đâu nó su được rồi ai cái ngarang na hangi video tu kan ya komen nang phai dum kan nang pha ha
ABCD 하나라 그래도 이거디 그거 થોડોક પછન ઉસીગો કમાય ઉને Mia to be like that to Bujana. Mia to be like that on a Bujai. អើយបង More Indian go to China and Jim Hotel. Changing it. Oh, Piro. ខចាយក៏ទីនុយឡើងនោះអីហើយពេតអូបត No palm, ngam. No palm, ngam. ngang no palm, no pun na yung na. អងាំងបំសានរ៉ Normal. ទៅចានពីណៃអងាំងបំសាម៉ាឡេ Ada cái nó không cái ngang. ចេញផុននេះចឹងអត់ Ngang mà. Ngang. ចេញផុននេះយង Amagasu hapa urai. Cepide na. Bike tu am haftal thamo. Piro ya. Đấy. Piro hai. Piro nang bo tal. Takel jawai sagale. Thare pung amma phare ko. Phone ju pi waina sangaga leire mi ju atai lakpidre. 타자르보 하시니 타자보도 저 포토제 누피라 누빠라 속레지 Nupa mà nupa ni. 아도 누피니 하거든 Con nào này mà. Hả? Coi. 타자르보 하이브리 타자르게 이 타자레 Cái nó thật ra. 여기 마세 누피니 하이브세 타자르브라 하이브니 봐 호 엄마가 하밖에 누피라 누빠라 ai 우버들이 heute 피트로빅나 우버는 게 안다 그래요. Pa mà. Masak xem ai gitu kan ano. 형제 많이 포토네. Siu nupa 엄마가 ni. 하빠게 Nupa ni si Tingo. Nupa ni. 그래서 말은 누피니 하이디. Con này. Nupa ni. Pamun na Tingo. Nupa ni. 엄마는 못 나지. Nupa ni đó. Pi mà cái tông man thế. Nó pi mà cái 누피 좀 말이다 참 망도 따지. nó pi sao mà phải anh mix. Không đấy. How that. Pilo. Mà sao lại tục là đó. Khi là để dán đi. Con tàu dán. 내가 나고 한번 보자. 자본 건 노래 끌어. No. Đồ nó là con trai là rồi đồ là pilo nào. 오래. Con trai xí mình coi rồi. Bye bye. 하박크레 또에. Đừng nó bình đó. 우리 이거는 뭐 Panic yellow sa cái 마마이가 막 꼭감덕이 안 다대 왜. hả? 에스 이 비디오도 이나 떠로버 건네는 아시디 이 비트루피 비디오를 장가가디 이나 ጫው 토올라가 예문가 문에 봐. 피 그럼 한가 빠는 거 우리. 어디 뭐 하면 따자. Đúng cái nó này panic yellow color cái nó có print cái này mà xăm sáng hoa nó pin. 삼상이야. Ngang mày cái gì nó? Ngang. 그게 왜? Ngang mà. 클래스 6 해야 되지. 에. 그래. Có 6 đấy. 이행호 해봐. 이행해. Ngang mà. Class 6. Cái đồ nó mua. एक घंटा और करेंगे हम. एक घंटा है ले. 하래 허죽 로실라게. 폰에 상가가 레래. 이 비디오도 이나 그러면 이러고 누가 이 포토로 짜홀라가 연관해 봐. Bye bye.